KNAB amasung Village Volunteers Eastern Zone na Kamjong District ki Namlee dagi Pharaga Pukhibi Tangkhul Nupi Olina Ningsen Thadorakle haina Assam Rifles na khangalakli hiramasigi matangda Assam Rifles na Thadorakpa paw amana hai Olina Ningsel asi thodok thokphum oikiba Z0 village ka naknaba makha thangba mafum amada Assam Rifles ki midyeng makha da khusinnarakpani madugi damak Olina Ningsen gi mapuroiba khulgi khulakpa amasung CSO gi luchingba phaiko Yaudringai Yumin Thana Paiba Chatminaki Hairi Mafum Adudagi Irap Lapnadana Olina Ningsen Khusinnarakpani Mahak Hek Thadorakpaga Imung Manung Amadi CSO Singi Mihut Sing Adu Sasatta Leiba Headquarter tam nalaktuna mafum aduda documentation tawba yauna formal gi oina Olina Ningsen bu imung manungda amuk khusinaki haire madugi matungda imung manung CSO amadi khulgi khulakpa sing aduna mahakpu makhoigi khul oiriba khangpata pukhi Assam Rifles na mahakpu sinaba aduda mathau taba processing haibadi medical checkup tawbaga loinana psychological assistant na chingba sing kupna yengsilaga piki haire pawsina makhata na hai haukiba tang taret ki ayuk anganbada Indo Myanmar ngamkhai nakna leiba Z0 amasung masiga mayokna na leiba Namlee da pamdaba hingsa gi thodok sing thokhi adumakpu Assam Rifles ki personal Singna bakayagi marakta athubada response piduna fibam adu laksin bangamki thodok thoklingai matam aduda Assam Rifles na tongan ba rescue team sing thadokhi thodok aduda mitam sing khwaidigi manak nakpa safagadaba mafamda puthoraki maduda nupi amasung angang sing yauna awaba taraba khunja 15 rom rescue tawduna aloyoda leiba Assam Rifles ki camp da humanitarian gi mateng piki thodok adugi matungda Assam Rifles na sanitization operation chathaduna makhata na pamdaba thodok sing thoktana ba hotnaki thodok adugi matung tarakpada masagi chahi 19 rom surapi ke Masagi chahi 19 rom suraba KNAB gi Lal Thak John Kauba Kader amasu Khutlai ka konana Assam Rifles na Churachandpur dagi phabangam ke miyoyadu police ta sinakre hainasu Assam Rifles ki pawsina makhatari